Union Home Minister Amit Shah ki khongchit na lengak asi hinglibra sidabra haiba khanghandana chamamnaba mongda thamlambana miyamgi mihut semba lengak asi phagi tagadawre haina CLP leader o Ibobina maral sirakli. Union Home Minister Amit Shah na phongdoklamba wafamgi matungina state asida de facto PR leibaga manare nakhai sengna PR lauthoklaga nauna election tawbana farani haina BJP Manipur Pradesh ke hanagi chief spokesperson CH Bizoina phongdorakli. Amasung Sugnu Police Station amadi SDPO office ki gate mamangda Assam Rifles ki Casper gari ahum khamjinduna thatchilaga thammi haibagi wahauda Sugnu Police amadi Assam Rifles ki marakta ungkhatnakre.